Ichandu gari ngaibagi namada tayalgi dukal tamna lai. Tayalsu thong hangdurappaga mapa hek chanai. Ichan ubada tayalna ngalida. Ichan notebook ama tayalda pisilai. Tayal ngakna notebook tuda yenglaga Kaigino aibu noigi haujikangi mahut silaga ibidu tau hairaba. Yambungda pibiyo ai thenge chale. Oto arakba amada tonglaga chatki. Tayal tingak maingak nana lehawi. Hanjilaaga tumliba nongdairembagi maida notebook tu thadai. Notebook tu inthok nakan amada yawonnaba honarakpada tayalna nongdairembagi maida kupak na tharaga Haugalone. Kaino adu kana tharaidubo. To notebook. Aidi kaidaudoiba. Kana khangmano natu yong leisabidu pirambane. Kari ai nupibu yong leisabi haiba. Yong leisabigi mawani nang natra yong pakhang. Nongdairembana sauna yengakpada tayal thausadana thoki. Nongdairemba upsillaga uithai amuka. Adubu uirum notebook tu sulami. Tande mande hangdoklaga yengubada chena ama cheksinna thekchilaga leiramba thengnai. Kaigino mana asi thekchilisina. Karibu oiramgaba. Thekchiliba chenadu thektoktuna yenglubada nongdairemba mit khangsing singi. Seldu pairaga mit kuptana yengjai. Ichanbu nungsibagi chang khangen helakpagum pokjai. Mapi irasu chelai. Aibu masibo. Mathabakta seldu thamlaga marai baktuna notebook da sujilaga pendana leijai nongdairemba. Dukan mamangda nongdairemba bullet tu thaunanaba sem sari. Manakta tayalna lepaga themjinbirai. Tayalna Nang fana sauninggo pendaba leirabasu laikai mamangda imaga saunaba launaba tawgano. Mina taraga kalakpena khine. Nongdaina Hoi. Tayalna nongdairembagi lengbanda pop tharaga hairi. Tayalna Nongdairemba punsise ningba kaiba yaudradi magol leitabane. Madu khangna chaluko nang. Nongdairemba mangak nomlaga tayalda yengduna nongdaina Taya aisu loina khangiba. Ngarangdi ai isada isa fajinjaba ngamhaudre adugine. Ado yum yongnabadi chalo. Amuk lamkhangda nangi haunabi palaga leina. Hoiba nang dumna thau tawjoro. Nang hana thawrone aibudi changani ne. Dukan senabane aigi thawaibo. Nongdaina Nupi thijanba yarabane nangdi. Tayalna Aina bor oiraga langdenga thillaga lakpada ngaibigadabi nujado mami sami manglanda uba horamabane. Ado taibangdadi migi oikibai wanida. Kanano haise. Migi oikhradubu nangonda taaga kai kanadoinoda. Thaina surengi isai ama laidai. Migi oikhraba saktamdi thamoida latuna thamlunu manglanda momon noklaga taibangdadi thamoi kaibani kaina. Ha. Ya he. Migi isai mayekto nangna sereng onthoga hekta nangonda saithawai wanine. As yareba chalo wanangwa. Chale. Nongdairemba chatkibadu ngaihak yengjaramaga tayalsu dukanda changki. Nongdairembaga pariga golai leinabada thainai. Nongdairembana paribu udrabasu parinadi nongdairembabu urami. Kari wakaldano khangde paridi maram sunglai leitana nongdairembana makhoi leikaida lakpa urabadi hekta sawi. Pari saubing sumangda gari khami. Phana kuina kumtharakte adum phamlaga lei. Sanahal thorakpa ubada pari kumtharai. Sanahalna Chaksu gari manungda adum charage hairo nangbo. Pari kumakte imungda changlaga machalgi kada machalbu kaidauri yengba changai. Ichan school chatnaba routine khalaga leirami. Machangi nakta changsilaga phammi. Parina Ichanna kai haige tacho. School chatpada mina langnarakpa karal tarakpaga yaubra. Mabungi wahang khuhang sida khautakti chare. Adubu chumna adum asengba khumi. Lakna dida tacho oto tonglaga chatpabu. Tuition chatpadadi nisa chaba mi thengnabaga yaulakra. Thengnadiye tacho. Asengbagi thengnadabro nangba. Thengnadiye tacho. Oho adubo aidi fai. Kaigumba lambi lamkhangda
ꯑꯩꯅ ꯍꯪꯉꯤꯕ ꯅꯤꯁꯥ ꯆꯥꯕ ꯃꯤꯅ ꯀꯜꯂꯛꯅꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯒ ꯑꯃꯅ ꯗꯤꯋꯥꯂꯤ ꯆꯥꯛꯀꯧꯕ ꯃꯌꯥ ꯅꯛꯁꯤꯜꯂꯦ ꯑꯗꯨꯅ ꯅꯪ ꯊꯣꯡꯒꯥꯜ ꯂꯥꯟꯕ ꯌꯥꯔꯣꯏ ꯃꯕꯨꯡ ꯀꯤꯕꯅ ꯏꯆꯟ ꯍꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯁꯅꯥꯍꯜꯁꯨ ꯃꯆꯥꯅꯨꯄꯥꯅ ꯑꯉꯥꯡꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯁꯅꯥꯍꯜꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯪꯉꯤ ꯃꯌꯥꯝꯗꯨꯕꯨ ꯅꯆꯜꯁꯤꯅ ꯈꯨꯝꯕ ꯉꯝꯕ꯭ꯔꯅꯦ ꯄꯥꯔꯤꯅ ꯀꯔꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯄꯥꯕꯨꯡ ꯁꯅꯥꯍꯜꯅ ꯉꯝꯃꯁꯨ ꯑꯉꯥꯡꯁꯤꯅ ꯊꯦꯡꯅꯗꯦ ꯍꯥꯏꯗꯤ ꯌꯥꯔꯦꯅꯦ ꯄꯥꯔꯤꯅ ꯊꯦꯡꯅꯗ꯭ꯔꯗꯤ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯣ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯆꯠꯊꯣꯛꯍꯜꯂꯝꯃꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯁꯅꯥꯍꯜꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯃꯨꯛ ꯗꯤꯋꯥꯂꯤ ꯆꯥꯛꯀꯧꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯂꯥꯡꯗꯅ ꯃꯧꯅ ꯍꯥꯟꯅ ꯂꯥꯡꯕ ꯌꯥꯕ꯭ꯔꯥꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯅꯤꯡꯉꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯗꯅ ꯄꯥꯔꯤꯅ ꯃꯤ ꯑꯇꯩ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯂꯥꯡꯉꯁꯨ ꯏꯆꯟꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯁꯅꯥꯍꯜꯅ ꯃꯔꯝꯗꯨ ꯀꯩꯒꯤꯅꯣꯕ ꯄꯥꯔꯤꯅ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯃꯨꯕꯤ ꯆꯪꯉꯛꯄꯗ ꯃꯆꯥꯅ ꯉꯥꯡꯂꯤꯗꯨ ꯇꯥꯍꯧꯔꯦ ꯑꯗꯨꯅ ꯍꯪꯉꯛꯏ ꯑꯃꯨꯕꯤꯅ ꯀꯔꯤꯒꯤꯅꯣ ꯌꯥꯍꯧꯕꯒ ꯊꯣꯛꯈ꯭ꯔꯦ ꯅꯍꯥꯟꯒꯩꯗꯤ ꯆꯥꯛꯁꯪꯗ ꯍꯥꯟꯅ ꯆꯪꯉꯛꯄ ꯅꯪꯅ ꯅꯆꯜ ꯅꯨꯄꯤꯒꯤ ꯀꯥꯗ ꯀꯩꯗꯧꯔꯝꯃꯤꯕ ꯅꯠꯇꯦ ꯅꯆꯜꯅꯕꯨ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯃꯒꯦꯕ ꯅꯪꯅ ꯀꯣꯏꯕ ꯂꯥꯡꯕ ꯊꯤꯡꯂꯤꯗꯨꯕꯣ ꯄꯥꯔꯤꯅ ꯏꯃꯥ ꯑꯩꯅ ꯊꯤꯡꯗꯅ ꯀꯅꯥꯅ ꯊꯤꯡꯍꯟꯒꯦ ꯍꯥꯏꯕꯅꯣ ꯁꯅꯥꯍꯜꯅ 이해 ꯅꯪꯉꯣꯟꯗ ꯊꯤꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯌꯥꯝ ꯂꯥꯡꯅꯕ ꯃꯇꯝꯗ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯆꯠꯅꯕ ꯌꯥꯗꯣꯏꯔꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯅ ꯌꯥ ꯂꯥꯡꯂꯒ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯥꯅ ꯀꯃꯥꯏꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯗꯣꯏꯅꯣꯕ ꯄꯥꯔꯤꯅ ꯂꯩꯗꯧꯅꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯃꯨꯕꯤꯅ ꯉꯥꯏꯈꯣ ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯦꯟꯅꯕ ꯉꯝꯗꯧꯔꯤꯒꯦ ꯄꯥꯔꯤꯅ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯦ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯊꯦꯡꯅꯕꯩꯅꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯊꯣꯛꯑꯝꯃꯕ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯀꯅꯤ ꯄꯥꯔꯤ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈꯤ ꯏꯆꯟ ꯇꯨꯃꯤꯟꯅ ꯀꯤꯅ ꯂꯦꯞꯄꯒ ꯂꯩꯕ ꯎꯕꯗ ꯁꯅꯥꯍꯜꯅ ꯅꯣꯛꯂꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯁꯅꯥꯍꯜꯅ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯇꯥꯆꯧꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯪ ꯇꯥꯆꯧꯅ ꯁꯥꯎꯅꯕ ꯊꯕꯛꯇ ꯇꯧꯔꯨꯅꯨ ꯃꯥꯅ ꯏꯆꯥꯗ ꯄꯪꯍꯥꯏ ꯍꯩꯖꯤꯟꯕ ꯌꯥꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯑꯃꯨꯕꯤꯅ ꯑꯗꯨꯅꯦ ꯏꯆꯥ ꯊꯦꯡꯉꯅꯤ ꯆꯥꯛ ꯆꯥꯈꯣꯡ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯆꯥꯈꯣꯂꯥ ꯅꯪꯅ ꯆꯥꯗꯕꯤ ꯆꯠꯈꯤꯕꯗꯣ ꯏꯃꯥ ꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯅꯦ ꯃꯃꯥ ꯃꯄꯥꯅ ꯏꯆꯟꯕꯨ ꯆꯥꯛ ꯄꯤꯖꯔꯒ ꯁ꯭ꯀꯨꯜ ꯆꯠꯍꯟꯈꯤ ꯄꯥꯔꯤꯗꯤ ꯑꯉꯥꯎ ꯃꯤꯍꯨꯟ ꯀꯟꯅ ꯀꯥꯔꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯈꯣꯏ ꯈꯨꯟꯗ ꯂꯥꯛꯏꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯀꯟꯅ ꯈꯜꯂꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯁꯥꯒꯠꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯔꯝꯒꯗ꯭ꯔꯥ ꯃꯁꯤꯈꯛꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯃꯃꯥꯟꯅꯕ ꯂꯩꯕꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯡꯈꯟ ꯈꯟꯗꯦ ꯃꯤꯊꯤ ꯂꯧꯁꯤꯡ ꯃꯨꯟꯅ ꯈꯪꯕ ꯄꯥꯔꯤ ꯍꯨꯏꯅ ꯃꯅꯝꯗ ꯈꯪꯕꯒꯨꯝ ꯄꯥꯔꯤꯁꯨ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯈꯪꯉꯤꯗꯨꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯃꯀꯣꯛꯇ ꯎꯪꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯇꯌꯥꯜꯅ ꯊꯦꯝꯗꯨꯅ ꯊꯥꯈꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯏꯆꯟꯅ ꯄꯤꯔꯛꯄ ꯁꯦꯜꯗꯨꯅ ꯅꯝꯕꯔ 4 ꯑꯃꯗꯤ ꯒꯨꯂꯤ ꯆꯥꯕ ꯀꯥꯞꯄ ꯇꯧꯔꯒ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯂꯦꯜꯂꯝꯃꯤ ꯇꯌꯥꯜꯁꯨ ꯁꯣꯝꯗ ꯋꯥꯈꯜ ꯈꯟꯖꯩ ꯇꯌꯥꯜꯅ ꯑꯩꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯐꯣꯟ ꯇꯧꯁꯤꯔꯅꯦ ꯂꯝꯕꯤꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯝꯗꯅ ꯑꯩꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯋꯥꯈꯜ ꯇꯥꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯐꯅ ꯈꯟꯗꯣꯛꯂꯒ ꯂꯩꯊꯣꯛꯏ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯃꯝꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯅꯤꯁꯥꯅ ꯉꯥꯎꯔꯕꯁꯨ ꯃꯁꯥꯗꯤ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯆꯟꯊꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯅꯤ ꯆꯟꯊꯣꯏꯅ ꯏꯇꯦ ꯅꯣꯡꯗꯥꯏꯅ ꯍꯥꯎ ꯆꯟꯊꯣꯏꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯇꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯤꯁꯥꯅ ꯉꯥꯎꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕꯁꯨ ꯀꯤꯔꯕꯅꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯕꯁꯨ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯥꯒꯤ ꯅꯥꯛꯇ ꯆꯪꯕ ꯅꯛꯁꯤꯟꯕ ꯂꯣꯏꯅ ꯍꯪꯒꯣꯏꯅꯕꯅꯤ ꯑꯗꯨꯕꯨ ꯍꯪꯗꯕ ꯌꯥꯗꯕꯒꯤ ꯍꯪꯖꯔꯛꯏ ꯆꯟꯊꯣꯏꯅ ꯆꯥꯛ ꯆꯥꯕꯗꯤ ꯏꯇꯦ ꯅꯣꯡꯗꯥꯏꯅ ꯆꯥꯔꯔꯣꯏ ꯆꯟꯊꯣꯏꯁꯨ ꯃꯇꯩꯅ ꯆꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯀꯥ ꯇꯝꯅ ꯂꯥꯛꯑꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯤꯠ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯂꯩ ꯆꯟꯊꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯧꯕꯒꯤ ꯆꯤꯌꯥꯔꯗ ꯐꯝꯃꯒ ꯄꯦꯟꯗꯨ ꯎꯪꯂꯒ ꯏꯆꯟꯒꯤ ꯈꯟꯕꯤꯔꯛꯏ ꯆꯟꯊꯣꯏꯅ
Ichanna chamliba khuchamsiga iteina tawrisiga aibu haidokpana faradra kayam kuina lotpa ngamgani kayam kuina haidoktana asengba achumba losinduna thamba ngamgani aibo haidoklaga amu iteigi punsi kari oiba nungani gi marakta ha haido masi oiba tai nongdai remba nisa pakna hallo yadre tharo tharo phamungdasu oli nahan gaidi charasu yamna chadabani adubu ngasidi yaifavaga paraga chang ama khaktana chasilla abani ichansu lairik paba loisilaga tumnaba phamung kakhatpada ngairi mobile gi ring lai ichanna oima sire dana ai ring khinglibadu sat oi aduga kemta haide kanna pakhalingaida nauba amuk changai ichan pakhatpana yadre naubana tumadoira ichanna oh taton naubana kaidoroge nangbo ichanna kashu tawdi taton machin maupa wari sanabadu tabada nongdai rembana kayam karan tarai nongdaina ibe tadro taribo mane kauribasi ichandi tarabasu khumba yadabanina mobile du chetna paisili maduda naubasu machalsi kainoma tawre haibadi khangi adubu khangsinade naubana mobile palakpasida ichan swailawi mamai ka bangbang sai pakhatpada ichanna taton mobile namdana lerno leroye tumadoine ta sau halaktri ma halaktri ngai da tomo amuk saibini nauba thokibaga ichan masadu wai ama sangi khanjai makhutna mamaidu sasat nan thokjai nongdaina kaidorige ai saurpa ngaira nang ha ichan mana kongda mobile du thamaga ichanna taye sauganu yambung hauji khaktada taton jangame aduine noi taton gaiga kanana luge ha as yambung adumai hainuba khumuyam thuna aiga taton kanana hena maruage nangi punsida yambung marai taunuba oho aise nangi punsida kaishu maruoide natro ai adudi haikideba haidrusu chamane yambung karokano taningde ichan tumina lay nongdai rembasu ichan na tumina lay kibasida kauba haurai ibe aya tadro nangbo ibe ichan mahaki yambung na kauribasi taribani adubu mabukning nungsibagi khumde yambung na nungsibagi fagi tawbane kauroba nangna kaudana kanana kaudaino seba yambung ngairabane phana themasu khumba kauba laitrabada nongdai rembasu uirum tawraga ngaihak amuk lay uirabasu uina ichan bu kaubadi lepa kauba laite ibe khumoda nangbo amukta yambung leifam chafung khangdre mi nangbo nang khumoktradi ai laora hoje lakpa palakpasida ichan pakhatladuna panthadana sat khumai hau ai khumme hairaba kai watpa makha yambung madu oibe ade saunabadi yambung na silaga hoine adubu nang paukhum du piu aise nangi punsida kaya maru oi yambung di aigi punsida khwaidagi maru oiba misakne adubu yambung tachau taton amadi ima pabunga yambunga di changdamno haibirakano karige ai makhoibu yamna nungsi aidi nungsidro aise nungsi yambungdagi hena nungsiba kana amata laite adudi nang ngasimak aigi nakta lao haisu ngamgadra ha phagi taunida haikhiro ado tummage yambung yam tumningabrana adugi nati yambung natradi kaige aiga wari sanabase hainadrira yambung kaigino marai amu kana tawrisiba aibu nangonda numitchipa wari sanase kol pairaga laidongni haiba nuparaba nate adudi nong phadok aina wari sananingwagi phone tawrakpada nangna harau yafam thoi ai yarisidi yaraso ngasidi ai tumdrifau wari sanadongni thamba yaro hek thamge hairaba aidi yaroidongni khudakta noi thonganda laaga koilau laudoini
ꯌꯥꯝꯕꯨꯡ ꯑꯩ ꯍꯥꯏꯔꯣꯏꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯕꯤꯅꯣ ꯑꯩ ꯏꯁꯥꯁꯦ ꯄꯥꯈꯠꯂꯦꯕ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯕ ꯑꯩꯅ ꯅꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯅꯪꯅ ꯄꯥꯈꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯏꯆꯟꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯨ ꯊꯛꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯦ I am your future husband your hubby ꯑꯩꯅ ꯀꯔꯤꯒꯤ ꯅꯣꯏꯗ ꯂꯥꯛꯄꯗ ꯅꯪꯅ ꯄꯥꯈꯠꯇꯣꯏꯕ ꯄꯥꯈꯠꯇꯦꯕ ꯌꯥꯝꯕꯨꯡ ꯇꯞꯅ ꯉꯥꯡꯉꯣ ꯅꯨꯡꯗꯥꯡꯅꯦ ꯀꯟꯅ ꯉꯥꯡꯕ ꯃꯥꯜꯂꯦ ꯑꯩꯅ ꯇꯥꯕꯗ Hey my baby don't be afraid of anything ꯑꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯦ your ꯌꯥꯝꯕꯨꯡ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯅꯥ ꯏꯆꯟ ꯎꯏꯕ ꯍꯧꯔꯛꯑꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯪꯍꯟꯗꯕꯤ ꯍꯛꯀꯥꯝ ꯋꯥ ꯆꯟꯖꯩ ꯑꯗꯨꯕꯨ ꯇꯨꯝꯃꯗꯤ ꯂꯥꯛꯀꯅꯤ ꯄꯥꯈꯠꯄꯒꯤ ꯐꯃꯥꯡꯗ ꯐꯝꯃꯒ ꯂꯩ ꯐꯃꯨꯡꯗ ꯂꯩꯔꯕꯗꯤ ꯇꯨꯝꯅꯤꯡꯂꯛꯄ ꯈꯥꯡꯕ ꯉꯝꯃꯣꯏ ꯈꯟꯕꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯑꯔꯥꯡꯕ ꯏꯪꯂꯤꯁ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯟꯁꯤꯟꯅꯔꯒ ꯇꯣꯠꯁꯤꯟꯅꯔꯒ ꯂꯩꯌꯦꯡ ꯐꯥꯏꯔꯤ ꯑꯗꯨꯝ ꯆꯣꯏꯔꯣꯟ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ ꯅꯤꯁꯥ ꯈꯥꯏꯕꯝ ꯏꯆꯟꯗ ꯑꯣꯏꯔꯒ ꯂꯩꯔꯦ My baby ꯇꯥꯏꯌꯦ ꯌꯥꯝꯕꯨꯡ good my baby ꯏꯆꯟ ꯁꯥꯎꯕꯁꯨ ꯉꯝꯖꯗꯦ ꯃꯍꯥꯛꯀꯤ ꯌꯥꯝꯕꯨꯡꯕꯨ ꯀꯤꯕꯅꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯄꯣꯛꯂꯛꯂꯕ ꯄꯨꯟꯁꯤꯁꯤꯅ ꯅꯪꯕꯨ ꯁꯦꯟꯅꯒꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥ ꯂꯣꯟ ꯐꯥꯏꯔꯤ ꯏꯁꯩ ꯑꯃꯨꯛ ꯁꯛꯄ ꯍꯧꯔꯛꯂꯦ ꯏꯆꯟ ꯅꯣꯛꯅꯤꯡꯕꯁꯨ ꯄꯣꯛꯂꯕꯅꯤ ꯄꯨꯡ ꯌꯦꯡꯕꯗ ꯑꯃ ꯇꯥꯔꯛꯀꯗꯧꯔꯦ ꯂꯣꯟꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯍꯥꯃꯨꯛ ꯁ꯭ꯀꯨꯜꯗ ꯇꯨꯝꯕꯒꯤ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯗꯧꯔꯕ ꯑꯁ ꯂꯩꯔꯥꯡ ꯆꯥꯃꯂꯛꯇ ꯌꯥꯎꯗꯦ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯁꯦ ꯈꯜꯂꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯌꯥꯏꯀꯣ ꯏꯕꯦ ꯌꯥꯏꯌꯦꯕ It's okay ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯅꯣꯏ ꯏꯕꯥꯅꯤꯁꯨ ꯀꯤꯕꯤꯗꯦ ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯁꯨ ꯀꯤꯕꯤꯗꯦꯍꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯩꯅ ꯅꯪꯁꯦ ꯏꯅꯥꯛꯇ ꯍꯦꯛ ꯊꯝꯕꯒ ꯃꯔꯝ ꯊꯤꯅ ꯃꯣꯛꯇꯣꯏꯅꯦ ꯏꯕꯥꯏ ꯑꯅꯤꯒꯤ ꯃꯥꯡꯗꯅꯦ ꯅꯪꯁꯦ ꯂꯨꯅ ꯇꯧꯈꯥꯏꯗꯣꯏꯅꯦ ꯑꯗꯣ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯗꯤ ꯈꯪꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯅ ꯇꯩꯅꯒꯜꯂꯦꯕ ꯏꯃꯥꯁꯨ ꯑꯣꯟꯅꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛ ꯌꯥꯝ ꯆꯃꯝꯅꯩ ꯅꯪꯗꯤ ꯑꯣꯟꯅꯔꯛꯀꯅꯣ ꯏꯕꯦ ꯌꯥꯝꯕꯨꯡ ꯍꯥꯎ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯌꯥꯝ ꯍꯪꯉꯣ ꯑꯃꯈꯛꯇꯕꯨ ꯍꯪꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯒꯤ ꯌꯥꯝꯕꯨꯡꯗ ꯀꯔꯤꯒꯤ ꯀꯣꯏꯔꯤꯅꯣ ꯄꯔꯃꯤꯁꯟ ꯄꯤꯔꯕꯅꯤ ꯍꯪꯅꯤꯡꯕ ꯃꯈꯩ ꯅꯅꯤꯡꯇꯝꯅ ꯍꯪꯉꯣ ꯑꯗꯣ ꯏꯃꯥꯒꯤ ꯃꯔꯝꯗꯗꯤ ꯍꯪꯉꯛꯀꯅꯣ ꯑꯩ ꯍꯧꯖꯤꯛ ꯏꯃꯥꯕꯨ ꯆꯃꯝꯅꯔꯤ ꯉꯥꯡꯗꯅ ꯎꯏꯊꯈ꯭ꯔꯦ ꯑꯌꯨꯛꯇꯒꯤ ꯆꯔꯥ ꯍꯦꯜꯂꯒ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯇꯨꯝꯊꯕ ꯀꯨꯏꯗꯦ ꯌꯥꯝꯕꯨꯡ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯕꯗꯒꯤ ꯐꯃꯥꯡꯗꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯄꯥꯛ ꯌꯥꯗꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯅ ꯇꯩꯅꯒꯜꯂꯦ ꯏꯃꯥꯁꯨ ꯑꯣꯟꯅꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛ ꯌꯥꯝ ꯆꯃꯝꯅꯩ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯥꯀꯣꯡꯗ ꯇꯥꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯑꯌꯨꯛ ꯌꯥꯍꯧꯕꯗꯒꯤ ꯇꯨꯏꯁꯟ ꯂꯦꯞꯄꯒ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯆꯠꯂꯦ ꯁ꯭ꯀꯨꯜꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯨꯝꯃꯦ ꯅꯨꯡꯁꯤꯅ ꯅꯨꯄꯤ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯁꯅꯥꯊꯣꯏꯅ ꯅꯨꯡꯗꯥꯡ ꯀꯩꯗꯧꯔꯒ ꯂꯩꯕꯤꯒꯦ ꯏꯆꯟꯅ ꯍꯣ ꯑꯦꯅꯤꯃꯦꯁꯟ ꯌꯦꯡꯉꯦ ꯑꯗꯨꯒꯤꯅꯦ ꯅꯍꯥꯟꯃꯨꯛꯁꯨ ꯆꯩꯕ ꯉꯥꯡꯕ ꯇꯧꯕꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯤ ꯆꯟꯊꯣꯏꯗꯤ ꯈꯪꯂꯕꯁꯨ ꯍꯥꯃꯨꯅꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯁꯅꯥꯊꯣꯏꯒ ꯅꯨꯡꯁꯤꯒꯁꯨ ꯉꯥꯡꯂꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯎꯏꯗꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗ ꯏꯆꯟ ꯋꯥꯏ ꯁꯪꯉꯦ ꯈꯟꯖꯩ ꯂꯥꯏꯔꯤꯛ ꯈꯥꯎꯗꯨ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯒ ꯎꯞꯁꯤꯜꯂꯒ ꯁ꯭ꯀꯨꯜ ꯐꯤꯖꯣꯜꯗꯨꯒ ꯇꯨꯝꯃꯒ ꯂꯩꯊꯣꯛꯏ ꯋꯥꯕꯒꯤ ꯃꯌꯥꯏꯅ ꯇꯥꯕꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ ꯁꯅꯥꯊꯣꯏꯒ ꯅꯨꯡꯁꯤꯒꯁꯨ ꯍꯧꯅꯔꯒ ꯁꯤꯡꯖꯨ ꯂꯩꯔꯒ ꯏꯆꯟ ꯍꯣꯏꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯇꯞꯂꯞꯅ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯒꯤ ꯃꯤ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯕꯥꯏꯛ ꯊꯧꯔꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯗ ꯍꯥꯏ ꯁꯅꯥꯊꯣꯏꯅ ꯃꯥꯡꯗꯩ ꯅꯨꯄꯥꯁꯦ ꯂꯛꯅꯁꯤꯔꯥ ꯅꯨꯡꯁꯤꯅ ꯌꯥꯏꯅꯦ ꯏꯆꯟ ꯌꯥꯎꯔꯒ ꯂꯛꯅꯕꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯣ ꯁꯅꯥꯊꯣꯏꯅ ꯌꯥꯎꯗ꯭ꯔꯁꯨ ꯏꯕꯥꯅꯤ ꯁꯨꯔꯤꯗꯅ ꯅꯨꯡꯁꯤꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯅꯥꯊꯣꯏꯅ ꯍꯦꯛꯇ ꯍꯧꯔꯒꯦ ꯑꯣꯏ
Bike thꯧꯔꯤꯕ ꯅꯨꯄꯥꯗꯨ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ ꯁꯅꯥꯊꯣꯏ ꯈꯪꯈꯥꯝ ꯈꯥꯝꯂꯒ ꯁꯅꯥꯊꯣꯏꯅ ꯅꯍꯥꯟꯒꯤ ꯈꯨꯔꯥꯏ ꯅꯨꯄꯥꯗꯨꯅꯤꯅꯦ ꯅꯨꯡꯁꯤꯅ ꯀꯔꯤ ꯈꯨꯈꯥꯝ ꯂꯈꯥꯝꯅꯣ ꯁꯅꯥꯊꯣꯏ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯂꯦꯞꯄꯤ ꯁꯅꯥꯊꯣꯏꯅ ꯑꯣꯏ ꯑꯩꯅ ꯇꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯤ ꯉꯥꯎꯔꯒ ꯆꯥꯛꯂꯒ ꯁꯤꯈꯤꯕꯗꯨꯔꯕ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯛꯑꯒ ꯅꯌꯨꯝ ꯌꯧꯅꯕ ꯏꯟꯅꯊꯣꯛꯎꯔꯣ ꯑꯗꯒꯤ ꯅꯌꯨꯝ ꯆꯦꯟꯁꯤꯜꯂꯒ ꯅꯪꯗ ꯆꯦꯜꯂꯛꯏꯅꯦ ꯍꯥꯏꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯕ ꯅꯨꯡꯁꯤꯅ ꯑꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯕ ꯀꯩꯝꯇ ꯈꯨꯝꯗꯕꯤ ꯁꯅꯥꯊꯣꯏꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯂꯩ ꯁꯅꯥꯊꯣꯏꯁꯨ ꯏꯅꯥꯎꯕꯒꯤ ꯅꯨꯄꯥ ꯃꯥꯟꯖꯗꯕ ꯃꯑꯣꯡ ꯎꯕꯗ ꯅꯨꯡꯁꯤꯕꯣꯏ ꯀꯩꯕꯣꯏ ꯂꯛꯅꯅꯤꯡꯕ ꯄꯣꯛꯄꯒꯤ ꯂꯛꯅꯔꯤꯕꯅꯤ ꯊꯑꯣꯏꯅ ꯁꯅꯥꯊꯣꯏꯅ ꯅꯪ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯁꯠ ꯈꯨꯝꯃꯨ ꯀꯣꯏꯕ꯭ꯔꯥ ꯀꯣꯏꯗꯕ꯭ꯔꯥ ꯏꯅꯥꯎꯕꯅ ꯀꯣꯏꯗꯦ ꯁꯅꯥꯊꯣꯏꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯅꯪꯅ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯤꯗꯨ ꯀꯅꯥꯅ ꯁ꯭ꯋꯥꯏꯗꯒꯤ ꯀꯔꯝꯕ ꯂꯩꯁꯥꯕꯤ ꯄꯥꯝꯃꯤꯅꯣꯕ ꯑꯩ ꯍꯥꯏꯕꯤꯒꯦ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯈꯪꯗꯕ ꯂꯩꯁꯥꯕꯤ ꯂꯩꯇꯦ ꯏꯅꯥꯎꯕ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯏ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯒ ꯂꯨꯛꯊꯔꯒ ꯂꯩ ꯁꯅꯥꯊꯣꯏꯅ ꯏꯀꯥꯏ ꯌꯥꯝ ꯊꯤꯖꯕꯤꯔꯕ ꯀꯅꯥ ꯄꯥꯝꯒꯦ ꯏꯅꯥꯎꯕꯅ ꯍꯥꯏꯕ ꯏꯀꯥꯏ ꯁꯅꯥꯊꯣꯏꯅ ꯀꯩꯒꯤ ꯏꯀꯥꯏꯔꯤꯕ ꯑꯣꯏ ꯑꯩꯁꯦ ꯁꯥꯊꯤꯔꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃꯅꯦ ꯅꯨꯡꯁꯤꯕ ꯃꯤꯗꯕꯨ ꯍꯦꯛꯇ ꯁꯥꯊꯤꯕ ꯌꯥꯕ꯭ꯔꯥꯅꯦ ꯅꯨꯡꯁꯤꯅ ꯑꯣꯟꯅꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯟꯅꯔꯦ ꯁꯅꯥꯊꯣꯏ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯂꯥꯛꯑꯣ FIRꯒ ꯑꯃꯨꯛ ꯄꯥꯟꯁꯤꯜꯂꯛꯇꯅꯅꯦ ꯑꯃꯨꯛ ꯏꯆꯣꯞ ꯆꯣꯞꯅꯅꯤ ꯁꯅꯥꯊꯣꯏꯅ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯂꯛꯅꯕꯗ ꯀꯅꯥ FIR ꯄꯥꯟꯅꯒꯦ ꯃꯣꯏꯅ ꯂꯩꯁꯥꯕꯤ ꯂꯛꯅꯕ ꯌꯥꯕꯗꯧꯅ ꯑꯩꯈꯣꯏꯅꯁꯨ ꯄꯥꯈꯪ ꯂꯛꯅꯕꯗ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯅꯒ ꯂꯛꯅꯕꯒꯤ FIRꯒ ꯄꯥꯜꯂꯛꯑꯗꯤ ꯈꯨꯆꯦꯞꯁꯦ ꯐꯦꯡꯂꯒꯅꯦ ꯃꯉꯛꯇ ꯀꯛ ꯌꯥꯟꯁꯤꯜꯂꯒ ꯂꯣꯏꯔꯦ ꯃꯆꯤꯟꯗ ꯍꯥꯏꯕꯒ ꯃꯥꯟꯅꯅ ꯃꯈꯨꯠ ꯌꯥꯎꯒꯦ ꯇꯧꯔꯛꯏ ꯃꯗꯨꯗ ꯏꯅꯥꯎꯕꯅ ꯀꯩꯅꯣꯅꯦ ꯄꯥꯜꯂꯣꯏꯕ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯌꯦꯡꯕꯗꯣ ꯅꯪ ꯌꯦꯡꯕꯅꯦ ꯃꯣꯂꯤ ꯃꯣꯂꯤ ꯀꯤꯅ ꯀꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯅꯥꯊꯣꯏꯅ ꯀꯔꯤ ꯑꯩ ꯌꯦꯡꯂꯤꯅꯦꯕ ꯏꯅꯥꯎꯕꯅ ꯑꯧ ꯌꯨꯝꯁꯨ ꯈꯪꯗꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯗ꯭ꯔꯅ ꯆꯠꯂꯒꯦ ꯑꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯄꯟꯊꯗꯅ ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤ ꯆꯠꯈꯤ ꯅꯨꯡꯁꯤꯅ ꯃꯁꯛ ꯑꯁꯤꯒ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯐꯖꯕ ꯅꯨꯄꯤ ꯀꯥꯁꯨ ꯄꯥꯝꯃꯤꯅꯦ ꯁꯅꯥꯊꯣꯏ ꯅꯪ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯍꯣꯃꯣꯗ ꯊꯨꯡꯅꯤ ꯁꯅꯥꯊꯣꯏꯅ ꯀꯅꯥꯏ ꯍꯣꯃꯣ ꯅꯨꯄꯤꯗꯧꯅ ꯏꯪꯖ ꯇꯞꯆꯔꯁꯨ ꯃꯑꯣꯡ ꯃꯇꯧꯗꯤ ꯌꯦꯡꯕꯗꯅꯦ ꯅꯨꯄꯥ ꯆꯦꯠ ꯂꯥꯎꯕ ꯃꯥꯜꯂꯤꯅ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅ ꯍꯣꯏꯗ ꯅꯪꯅ ꯉꯝꯗꯧꯕ ꯅꯨꯄꯥ ꯈꯜꯂꯤꯗꯣ ꯈꯪꯖꯩꯗ ꯁꯅꯥꯊꯣꯏꯅ ꯏꯁ ꯋꯥꯔꯤ ꯀꯥꯗꯤ ꯂꯣꯏꯔꯦꯗꯅ ꯉꯥꯡꯗꯅ ꯏꯆꯟꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯉꯛꯄꯗ ꯏꯆꯟꯒꯤ ꯈꯨꯇꯨꯝꯗꯨꯗ ꯁꯅꯥꯊꯣꯏꯅ ꯈꯨꯇꯨꯝꯁꯦ ꯅꯨꯡꯁꯤꯅ ꯑꯣꯏ ꯏꯆꯟ ꯍꯧꯒꯠꯂꯣ ꯁꯅꯥꯊꯣꯏꯅ ꯍꯧꯒꯠꯂꯣ ꯅꯨꯡꯁꯤꯅ ꯑꯌꯥ ꯏꯆꯟ ꯇꯤꯡꯈꯠꯇꯅ ꯂꯥꯎꯈꯠꯂꯤ ꯁꯅꯥꯊꯣꯏ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯤ ꯅꯨꯡꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯕꯕꯨ ꯇꯥꯗꯕ ꯁꯅꯥꯊꯣꯏꯅ ꯑꯩ ꯑꯣꯏꯅ ꯅꯥꯄꯪꯒꯦ ꯇꯧꯏ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯅꯨꯡꯁꯤꯅ ꯀꯥꯏꯗꯩ ꯁꯅꯥꯊꯣꯏꯅ ꯇꯣꯏꯂꯦꯠꯇꯒꯤ ꯅꯨꯡꯁꯤꯅ ꯑꯋꯣꯏꯕꯩꯔꯣ ꯁꯅꯥꯊꯣꯏꯅ ꯅꯋꯥ ꯇꯧꯕꯩ ꯅꯨꯡꯁꯤꯔꯛꯇꯦꯍꯦ ꯆꯥꯛꯁꯪꯗꯒꯤ ꯀꯜꯂꯛꯄ ꯀꯩꯗꯧꯒꯦ ꯅꯪ ꯑꯃꯨꯛꯇ ꯆꯪꯖꯗ꯭ꯔꯤꯕ ꯂꯥꯛꯆꯗ꯭ꯔꯤꯕ ꯃꯤꯁꯛꯂꯕꯅ ꯅꯨꯡꯁꯤꯅ ꯀꯣꯛ ꯀꯣꯔꯤꯌꯥ ꯃꯔꯣꯜꯗ ꯍꯥꯏꯕ ꯌꯥꯕꯁꯦ ꯃꯥꯅ ꯀꯣꯛ ꯉꯥꯎꯍꯜꯂꯦꯕ ꯍꯣ ꯄꯨꯕꯤꯔꯛꯀꯦ ꯆꯥꯛꯁꯪꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃ ꯄꯨꯔꯛꯂꯒ ꯁꯅꯥꯊꯣꯏꯗ ꯄꯤ ꯑꯍꯥꯟꯕꯗ ꯏꯁꯤꯡꯅ ꯈꯖꯤꯛ ꯈꯖꯤꯛ ꯏꯆꯟꯒꯤ ꯃꯥꯏꯗ ꯈꯤꯛꯏ ꯑꯗꯨꯐꯥꯎꯕ ꯁꯣꯠ ꯄꯦꯛ ꯂꯥꯎꯕꯤꯗꯦ ꯁꯅꯥꯊꯣꯏꯅ ꯐꯖꯅ ꯍꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯨꯂꯞ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯏꯆꯟꯒꯤ ꯃꯥꯏꯗ ꯍꯩꯖꯤꯜꯂꯤ ꯃꯁꯤ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯄꯗꯤ ꯍꯥꯏꯔꯨꯅꯨ ꯌꯥꯑꯣꯟꯕ ꯐꯥꯎ ꯌꯥꯑꯣꯜꯂꯛꯇꯦ ꯁꯅꯥꯊꯣꯏꯅ ꯍꯩꯃꯥ ꯅꯨꯡꯁꯤꯅ ꯑꯣꯏꯔꯔꯣꯏ ꯍꯧꯗꯣꯛꯄꯤꯔꯣꯅꯨ ꯇꯨꯝꯖꯔꯁꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯤꯟꯐꯝ ꯊꯣꯛꯄ ꯁꯤꯜꯂꯒ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ ꯁꯅꯥꯊꯣꯏꯅ ꯉꯔꯥꯡ ꯁꯣꯏꯗꯅ ꯅꯨꯡꯗꯥꯏꯔꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯅꯨꯡꯁꯤꯅ ꯁꯥꯟꯅꯔꯁꯨ ꯁꯥꯟꯅꯗ꯭ꯔꯁꯨ ꯃꯤ ꯀꯣꯏꯅꯔꯤ ꯅꯨꯡꯁꯤꯅꯔꯤ ꯏꯕꯥꯅꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯕꯤꯗꯦ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥꯅ ꯁꯥꯟꯅꯔꯁꯨ ꯁꯥꯟꯅꯗꯦ ꯍꯥꯏꯕ ꯇꯥꯕꯅꯦ ꯑꯗꯨꯒ ꯁꯥꯟꯅꯗ꯭ꯔꯒꯅ ꯃꯥꯅ ꯍꯥꯏꯗꯨ ꯆꯨꯝꯃꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯜꯂꯒ ꯂꯩ ꯏꯆꯟꯅ ꯌꯥꯝꯕꯨꯡ ꯁꯅꯥꯊꯣꯏꯒ ꯅꯨꯡꯁꯤꯒꯅ ꯌꯦꯡꯉꯛꯄꯗ ꯇꯨꯝꯅ ꯆꯣꯔꯣ ꯂꯣꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ ꯅꯨꯡꯁꯤꯅ ꯑꯁ ꯁꯅꯥꯊꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯌꯥꯝꯕꯨꯡ ꯅꯨꯡꯗꯥꯏꯔꯦꯝꯕꯒ ꯏꯆꯟꯒ ꯊꯨꯡꯅꯖꯕꯅ ꯐꯩꯗ ꯀꯩꯒꯨꯝꯕ ꯊꯨꯡꯅꯗꯕ ꯊꯣꯛꯂꯗꯤ ꯅꯨꯄꯥꯗꯤ ꯈꯪꯗꯦ
ꯏꯆꯟꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯒꯅꯤ. ꯅꯨꯡꯁꯤꯅ, ꯍꯦꯔꯥ ꯊꯨꯡꯅꯅꯤꯕ, ꯀꯩꯒꯤ ꯊꯨꯡꯅꯔꯣꯏꯗꯣꯏꯅꯣꯗ, ꯀꯣꯏꯄꯟ ꯄꯟꯒꯅꯨ. ꯏꯆꯟ ꯃꯤꯀꯞ ꯊꯣꯔꯛꯏ. ꯃꯤꯠ ꯄꯥꯡꯕ ꯍꯧꯔꯛꯄꯗ ꯁꯅꯥꯊꯣꯏꯒ ꯅꯨꯡꯁꯤꯒ ꯂꯩꯕ ꯎꯔꯛꯏ. ꯃꯗꯨꯗ ꯈꯪꯍꯧ ꯍꯧꯒꯠꯂꯛꯏ. ꯏꯆꯟꯅ, ꯅꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?